ngase yu phong hiba tongan tongan ba manipuri si phong sing digi maru oibe I pausing khongat charaga manipur top channel gi mai kai digi mayam da share ta uzigi handa second wave greater imphal numit tare ni Containment zone laukthokre amasu misam myam yum digi mapan tholak tana ba lenga na khangan khre manipur covid-19 positive oibe masing khanghau dana khanghen hengalak di basi yenglaga lenga na greater imphal gi mafam khudimakta khudak digi Containment zone laukthok tuna akaknaba thabak thoram singa mari leinabak natana mi sathok jasin tawba amadi thabak thoram khudimak numit tari nigi oina hayengdigi athingwa thamkhre manipur lenga ki chief secretary in charge amadi chairman state executive committee state disaster management authority MH Khan khuyek piduna thokiba order amana hai state asida hausi covid-19 gi positive masing asi khanghauduna hengalak pasi yenglaga kupna khannaraba matungna disaster management act 2005 ki section 20 clause 2 clause a na piba matik mayai sijinaduna greater imphal sin bathuna Containment zone laukthokpaga loinana khudaktagi satna bahoragani masi numit tari ni supna sathagani Containment zone laukthokningai gi manungda mi sathok jasin tawba thingba yauna laingana ayaba piba akaknaba thabak thoram khara natana thabak thoram khudimak lepkadabni suhairi amasum athingba sida komthokliba thabak thoram singi manungda medical oxygen amadi oxygen cylinder puba yauna posai puba gari sing sathok jasin tawba yagani amasum sa sangi layengnaba yauna healthcare institution sing hospital sing clinic sing nursing home sing amadi healthcare workers sing satok jasin tawba gi athingba lairoi amasum sa san gi hidak yonma dukan sing yauna pharmacy sing hangba yagani amasum covid-19 vaccination covid testing amadi ana ayeki athu okai sing komthokani amasum home department health department relief and disaster management police department district administration sing na thabak taw staff sing amadi employees sing na tan atai greater imphal leba office sing thong lon ngani thaknabi ising puba power mehaulang pok thengnaba amot akai khongatpa ATM service na sing mayawna essential service sing da thabak taw sing komthokani mana masing yonba nga amadi sa yonma dukan sing ima kaithel yaudana sangom yonma dukan sing physical distancing ngana ayuk pung taruk tegi numidang pung tara fawba hangdokpa yagani sanga gi machinjak yonba yauna local grocery shop sing ayuk pung taruk tegi tara fawgi manungda hangdokpa yagani amasum imphal manungda leidiba wholesale dukan sing ayuk pung taruk tegi tara fawba dukan ahum khudingi amamam hangbagi phibamda hangdokpa yagani petrol pump sing mausagumna hangani aduminama mi yamna tilhanba yaroi amasum print amadi electronic media gi miyoi sing amadi office sing loinana telecom service provider sing athingba sidigi komthokani imphal airport hangdokpaga loinana staff amadi passenger sing sathok jasin tawda ayaba piri hotel na singba akaknaba staff khara khakna masing yamdana hangba yagani aduminama restaurant sing de athingba thangmani sana thaknaba thinba amadi seng hawai thinba satpa miyoi sing sathok jasin gi ayaba pigani Deputy Commissioner Imphal East amadi Imphal West loinana district ani asigi ASP sing athingba asi mapung fana satna hananaba thabak lokhotnaba order aduda pali amasum panba yabadi khoirambal ima kaithel ahum haukiba April 18 digi numit 10 supna thingduna lakhibani loinana hayeng asi numit 10 ni mapung fagadoribani hani paushna makhatana pali makhasa tharakpoina to papawamana CM na ruling MLA singi mifam kaukre Manipur COVID ke ani suba wave ki phibam nomo gi sokshi lagdi bisi yenglaga State Minister N Birena ruling gi minister sing MLA sing amadi MP sing unaduna wa tanana ba hayeng mifam kaukre masum pausi esi thajabi aba mafam digi phangba pauna hai hayeng ayuk pung tara taba matam Manipur gi lengak paiba yauriba minister sing ruling gi MLA sing amadi MP sing gi oiba mifam ama pangthok tuna hauji COVID-19 laisat ki oiradiba phibam asigi matangna kupna khanaragani sohaide amasum mifam asina COVID-19 laisat asi thengnana ba kari karama thabak thoram sing lakhot kadage haibadu khanaragani sohaide amaramda haukiba numit khara nesida Manipur COVID-19 positive oibigi sang leptana laisat asi mapung fana lakshinana ba medical expert sing bureaucrat sing amadi police singi makok thongba singa unaduna COVID-19 laisat asigi ani subo web amadi mapung fana lakshinana ba wa tanakre se minister secretary pangthoki ba mifam madura minister N Birena mifam aduda expert sing adudagi COVID-19 laisat asi thengnana ba gidamak tangai fadana sangadaba manpower amadi material management vaccination lockdown karamba mongda
लाउथोकनी अमदी कंटेनमेंट जोन करमना लाउथोकनी SOP मपुंग फाना करमना ngakna sana hanggadagi haibana singbagi matangna kupna khanaki sohairi mifam madura Chief Minister gi makai gi official singda fan gi award pa lehloi tangai fadaba kusu khulai sing laisinna ba amadi mapung phaba main power hapkuna ba Chief Minister na official singda poktak pikhi Chief Minister na hospital singda COVID bed masing hengat hanana ba amadi COVID care center sing amuhana atuba matamna mathau tahonana ba wafam khangan khi sohairi amasum Chief Minister gi makai gi education department da leiriba main power sing asi home isolation da leiriba anaba singbu inquiry tawbada health department gi official sing gi mateng pangnabagi thabakta sizinanabagi tangai fadaba adu khangan khi aduga masigi thawramadura education minister S Rajan advisor to Chief Minister health Dr S Ranjan chief secretary in charge oiriba MIS Khan principal secretary health Bulungmang commissioner education AST Ranjit Singha director health Dr K Rajo director Jennings Professor TS Bimo she's a hospital ki chairman ka managing director Dr KS Palin Babina group ki management director Dr TS Dabali DC Imphal West and Pravin additional DC Imphal East Salim Ahmad Shah SP Imphal East Zugesandra Hobism SP Imphal West ke Megasandra Amadi Directorate of Health Services ki makok thong officials sing kya saru yakhi ngasi gi exports sing mifam asi loiraba matungda Chief Minister en berena lamdam asida leiriba civil society organization singi mihut sing yauna mifam pangthoktuna hauji oiriba covid ki phiba masi yengsinkhre amasum ngasi gi mifam madura Chief Minister gi maikai digi CSO singna lainga na covid thengna ba paikhaliba thabak thorom sing asida mateng pangbibaga loinana laisat asi mai pakna thengna minana ba punna thodang lomina ba gi apamba phungdokhi haina spalli amasum atopa laibak thiba pawamana Assam Bengal the election duty satkiba zamandar ama covid na laikhidre handak Assam amasum West Bengal tangka kya thokna pangthokiba General Assembly election the security oina deploy tanoba Manipur gi satkiba taruk suba Manipur Rifles ki zamandar ama COVID-19 maram oiraga Guwahati Medical College da ngasi laikhidre haidi amaso COVID-19 positive oduna laikhidre ba zamandar adugi maming Waikhom Ronald Kawi Mark Sai Kuntraga Turk Shure Thawal Khetri Lekai digi Waikhom Ibohol amasum Babirani gi masanupa ahalne suhaidi mahak COVID-19 positive oirakpadigi haukibe April tang kundagi Guwahati Medical College da laying lakpani amasung ngasi numijung wapung baro taaba duwaida laikhidabani haidi laikhidraba sigi imung manungdagi phangba pawgi matungina ma haukibe March taraga mapana Assam amasum West Bengal gi mikhal gi dama Manipur thadokibani Assam gi election loiraga West Bengal satpada Silchar Yorokpada masa nungairaktabadagi Guwahati de April taraga tereta halakpani suhairi amasung Guwahati yoraga imphal thokpa yanaba COVID-19 test tawda positive oirambadagi Guwahati Medical College de April tang kundagi admit tawraga layeng lakpani hairi laikhidraba zamandar asigi masanupa sai taraga humdoi shuraba ama sai mapangi masanupi ama mamaga loinana lehori laikhidraba Ronald gi asiba haksang Manipur Sarkar gi Home Department ama ki mayumda puraklaga mathau mangam pangthoknabagi ayaba pire ngasi Guwahati dagi puthoraklaga hayeng mathau mangam pangthoklagani laikhidraba Ronald gi aroiba mathau mangam pangthokpagi matangda satnagadaba akuppa marol yawba satna kanglon yawba order ama Thawal gi Deputy Commissioner ngasi thokre haina spalli atopa pawamana lainga ki oza sing covid ki thabakta sizinagadauri Manipur COVID-19 gi ani suba wave ki saitheng lakpadagi ngakthoknana ba lainga ki maikai digi paikhaliba vaccine kapthokpa amadi home isolation gi mari leinaba thabak thoramna singda section thorang gi thabak sing hauji Kalen suti da ladiba school gi oza sing nanti sing staff amadi data entry operating sizinaragani haina education SC commissioner tholakpa serol amana hairi Serol aduna makhatana hai state asida COVID-19 thengnanaba paikhatpa section thorangi thabak thoramsingda main power gi award pa leidiba sing asi karamna main khatkani haibigi matangda ngasi Chief Minister gi secretariat Chief Minister masamakna share lauduna mifam ama phamduna pangthoki amasum hairiba mifam aduna Manipur lenga ki Chief Secretary Principal Secretary Health and Family Welfare Principal Secretary Home Imphal West amadi East District ki DC amadi ASP Singh Director amadi Medical Superintendent Jennings Rims Hospital ki Doctor Singh amadi lainga ki mari lainaba singju saru yakhi hairiba mifam aduda Education Department amadi tuan ba stakeholders singa khusamnaduna lainga na paikhaliba home isolation gi monitoring vaccine kapthokpa amadi data khomkatpagi thabak singda oza amadi nanti sing staff singna mateng piba amasum district singda leiriba data entry
ऑपरेटरसिंगबुना वैक्सीन की थबक थौरमसिंग सिजिननब वारेप लौखि डेप्यूटी कमिश्नर सिंह मरी लेनब डिस्ट्रिक्ट अरैब स्कूल की ओजा अमदी नन टीचिंग स्टाफ सिंह सिजिनदुना चीफ मेडिकल ऑफिसर CMO अमदी डिस्ट्रिक्ट सर्विलेंस ऑफिसर DSO ना लाइसेट असिदगी ngaktoknaba paikhatliba thabak thoramsingda DC gi miyeng makha tana saruk yagadabani masigidama oza amadi nan teaching staff sing adu makhoina paikhatkadaba thaudang gi matung ina training pigadabani amasu makha tana deputy commissioner singna mari leinaba district singda leiriba data entry operator DEO sing sijinaduna vaccine kapthokpaga mari leinaba thabak थौरम सिंह मतंग पांगनी CMO सिंह डाटा एंट्री ऑपरेटर सिंह मखोइन तौगदोरिब थबक सिंह अदुगी मरमद खंगदबनी जोनल एजुकेशन ऑफिसर ZEO सिंह मरी लेनब डिस्ट्रिक्ट सिंह लेरिब ओजा अमदी नन टीचिंग स्टाफ अमसुम डाटा एंट्री ऑपरेटर की लिस्ट सेमगदबनी लोइनना दरकार ओइब मसिंगी मतुंगिन मरी लेनब DC सिंह हारिब ओजा सिंह अदु सिजिनगनी हाइना चेरोल अदुनसु मखाताना पल्ली मखासा थरक पोइन अतोप पावम नमु लायोंग उतब खक्तम होम आइसोलेशन तब यागनी लेबोरेटरी न COVID-19 गी लायोंग लेतरे हाइना कंफर्म तौरबा मदी ऑक्सीजन सैचुरेशन साद 94 यौब अनाबसिंग खक्तना होम आइसोलेशन तौगदबनी हाइना ngasi मिनिस्ट्री ऑफ हेल्थ एंड फैमिली वेलफेयर्स न अनौबा कांगलोन अमा सेमदुना लाउथोखरे ngasi होम आइसोलेशन अमदी COVID-19 गी लायोंग उथोक्तरब अनाबसिंगी ओइन अखनब गवर्नमेंट ऑफ इंडिया की मिनिस्ट्री ऑफ हेल्थ एंड फैमिलीज वेलफेयर्स न लाथोखिबा कांगलोन सिंह अदुना मखाताना हाई COVID-19 पॉजिटिव ओइरबसु लेहौ अमदी निंसा होनबगी कयात सिंह द अनाब लेतब मसुम ऑक्सीजन सैचुरेशन की सांगसाद 94 दगी ताद्रब मियोय सिंह अदु खक्तना होम आइसोलेशन तौहनगनी अमसुम हाइरिब अनाब सिंह अदु युम द होम आइसोलेशन तौब यारगनी हाइबगी अयाबा मेडिकल ऑफिसर न पीगनी अनाब सिंह होम आइसोलेशन तौब मतम इमुंग मनुंगी मियोय सिंह अमत सोकना समनरोइदबनी अनाब सेवा तौरिब अमदी हॉस्पिटल अथॉरिटी की मरक पुंग कुन मरी पाव फौनदुना अनाबगी हक्सांगी फिबमगी मरमद खंगनबगी खुदोंग चाबा लेगनी सही हुंफुगी मथकी अहल सिंह अमदी डायबिटीज हाइपरटेंशन हार्ट अमदी किडनी यादब सिंहना यादबना सिंह मसागी अरुबा नाब लेब मियोय सिंह ओइनदी होम आइसोलेशन तौबगी अयाबा पीरोय HIV अमदी कैंसर न सिंह मसागी अरुबा नाब लेब मियोय सिंह होम आइसोलेशन की अयाबा पीरोय अदुबु तंगाई फद्रबदी मेडिकल ऑफिसर की मियेंग मखादा यागनी अमसुम अनाबा फमसेनब अमदी अनाबगा नकनरुब मियोय खुदिमा हाइड्रोक्लोरोक्विन प्रोफिलैक्सिस हाइरिबी हिदाक लांथक सिंह चाकदबनी होम आइसोलेशन द लेगदोरिब अनाब सिंहना मतम सुपद इमुंग मनुंगी मरु ओइना मसागी अनाब लेब अमदी अहल ओइरब मियोय सिंह सोकना समनरोइदबनी अमदी तोखाइब का अमद लेगदबनी अनाबना लेरिब का सिंह अदु वेंटिलेशन निंगथीना यावबा का ओइगदबनी अमदी थौनाव सिंह हांगदोक्तुना अनाब सिंह नुंसित चंगहनगदबनी अमसुम अनाब सिंहना ट्रेम्पल लायर मास्क उपकदबने मदे पुंग निपान खुदिंगी सिंदोकदबने करिगुमा मास्क दो लोक तिन्ना सोटखिबा तारबदि खुदक्ता होंदोकलगा अनौबा अमा सिनगदबने हाइरिबा वाफम असि अनाबा फमसेनबा मियोय सिंगसु इनगदबने सिजिनबा लोयरबा मास्क सिंग अदु चादा अमा सोडियम हाइड्रोक्लोराइड ना सामथोकलबा मतुंग होंदोकदबने होम आइसोलेशन लेरिबा अनाबा सिंगना मही मनाई चांग नायना थक्तुना हक्चांग कनखनबा लैनबा होनागदबने अनाबगी खुदसा निंगथीना अमदी तोयना सपो नत्रगना अल्कोहल याव सैनिटाइजर ना समथोकदबने अनाबना सिजिनबा पोलमसिंग अतोप इमुंगी मियोयसिंगना पाइरोदबने टेबल चौकरी अमदी खोंगना सिंगबा खुदना तोयना सोकपा मफमसिंग चादा अमा सोडियम हाइड्रोक्लोराइड ना तोयना तैथोकदबने पल्स ऑक्सीमीटर सिजिनदुना हक्सांगी टेम्परेचर अमदी ऑक्सीजन की चांग तोयना ओनगदबनी लोनना करिगुम्बा हक्सांगी फिबम दा अहोंगबा लाक्लाबदी खुदक्ता मरी लेनबसिंग रिपोर्ट तौगदबनी तंगाई फदना अनाबा सेवा संगदबा यादबा ओइरबदी सेवा संगदोरिबा मियोयसिंग अदु ट्रिपल लेयर मास्क नत्रगना N95 मास्क सिजिनगदबनी मास्क की ममांग थंगबा सरुकसिंग खुदना पाइरोदबनी अमसु मास्क अदु लोक तिन्ना मोसिनखिबा तारबदी खुदक्ता सिंदोकदबनी सेवा लोइरबा मतुंग मास्क अदु मफम चाना हुंदोकदबनी अमदि खुसा निंगथीना हामदोकदबनी अनाबना पुरकपा लोक तिनगी अमोटपा अमदि अमांगबसिंग हैंड ग्लोव उपलबा खक्तदा पाइगदबनी अमसुम अनाबा अमदि सेवा तौरिबा मियोयगी मरक्ता सुरुप लानबा कोन लिक फमुंग अमदि फदी सपोन पुलोइदबनी अनाबगी सानबदु अनाबना लेरिबा का अदु खक्तदा पिजगदबनी अमदि सिजिनखिबा कोन लिक सिंग अदु निंगथीना फेंगदोक समथोकदबनी
loina sizinaba loiraba mask amadi hand glove na singba polam singadu CPCB gi guidelines matung ina manghangadabani home quarantine de ladiba covid layong thoina khudong thiningai oidriba miyoi singsu makhoi gi layeng liba doctor ga pau phomna gadabani amadi makhoi gi haksang gi phibam gi maramda khangangadabani amasum anaba singna arumba ising sizinaduna khara toina amadi ising asabagi manil nongmada phone gadabani karigomba AMG 650 gi paracetamol tablet nongmada marirak sarabasu lehau hannaba lairabadi khudakta pau pigadabani ivermectin tablet 200 mg hairibi hida adu saksa mamangda numit humni dagi mangani fawba sagadabani inhaler gi khutangda inhalants budesonide 800 mg numit mangani dagi target fawba sizinagani amasum doctor amadi ana layengi lamda khang hairaba miyoi singi pawtak phanglaba khaktada ramdesivir hidak sizinagabani kariguma anabadugi oxygen saturation hantarakpa madi sor honba warakpa tarabadi khudakta hospital pugadabani home quarantine numit tarani tawraba madi haukiba numit humni gi manungda lehau haudraba miyoi sing home isolation loisinba yagani amadi amuk hanna test tabagi mathau taroi amasum state amadi district authority na home isolation tawriba miyoi sing adu monitor tawgani amasum dedicated call center natragan anabagi mayumda hakthengna satuna mari leinabasingna anabagi phibam yengsingani amade anabasingna ingadaba kanglon singadu ningthina khangangani anabasingge haksangi phibamgi data COVID-19 portal upload tawgadabani tangai phadraba anabasing hospital puthorangna ambulance sing sem saduna leigadabani haina ministry gi home isolation ge mari leinana nauna semdokraba kanglon singaduna makhatana su hairena paushin makhatari amasumyang masigi pausi sangdokhidubagi maram oibana pausi tentak hapsaraki adu maru oiba pawngata soiba mem lainga kasija hospital gi MOU khuyek pinakhre common biomedical waste treatment plant and disposal facility ama lamdeng da lingnabagi pandamda state lenga sija hospital and research institute private limited amadi manipur pollution control board ki marakta khuyek pinakre haiba paw ama suyari aduga amana lockup ta otpi naibire haina wakat khre lockup manungda mari leinata bu wang kaya ga loina na electric shock tawba yauna ot naibi khre haina miyo amana Susampur police station ayiba sirol oina complaint tawkhre press na phangma paw da complaint tawrong liba miyo edudi Susampur gi new lamka gi LB land gi enthang sinho se humphuguni thu apok pale khidraba en khamkhagini mahakna complaint tawrakpa serol aduda palibadi mahak FIR number 20 close to 2021 CCPPS under section 400 384 IPCCR W25 1C arms ekamari lenena faraga thasigi kunga mathurigi kunga nipan phawa police custody thamlakhi amasu police custody da leiringai lockup manungda electric shock yauna awang bathakta ot naibikhi masigi manungda joint interrogation amadi investigation gi manungsana imphal da anirak pukhi amasum asigumba interrogation amadi investigation asi khara makhaidi khangmangamkhi amasum amadubu thasigi kungamari gi numidang pung mapalom taba matamda civil dress set miyoi anina maakpu lockup manungda mamit punsinduna puthoralaga car amada tonghalaga mi tadaba mafam amada pukhi amasum mafam dudagi amamba maraktuda sing mathakta pukhatki amasum sing mathakta yoraba matungda mahakpu ot naiduna interrogation tawbuga loinena makhoina pairakpa nongmai pistol adu makhutna sokhalaga mahak mafam aduda hatoklagani hairakhi amasum ngayaki matungda mahakpu ben position lehelaga lisaina kandaraki makhoi singadu yunam nami makhoi ga mari lainana wahang kaya hangmuga loinana interrogation adu mafam duda pung anirom satakhi tungda mahakpu mafam dudagi puraklaga lockup ta thamjilamkhi ma police custody digi thasigi kungani pangi nungthilda bail da thadorakhi adubo maana police custody da leiringai da satharakiba ot naiba aduna masa sokpada natana wakhal lainan lakpadagi ngasi district hospital pukhatuna laikanakhi maram aduda public interest ma ki case adugi investigating officer ayo oidiba ASIT Paulian CM gi mathakta legal action lokhatpiu haina ma ki complaint chirol aduda palli haina sum khatana phongdorakli amasum atopa paw mana phamung sam leba covid care center hangdokre hauji oiragriba covid-19 laina asigi ani suba web asidagi ngakthoknana ba amasum lanthengna bagida mak lainga na lokholakpa thawrangi makhara ngasi Thawal district hospital gi complex ta leiba
GNM School of Nursing की building द फमुंग साम लेगदब कोविड केयर सेंटर अमा हांगदोक्रे हाइनसु पाउसिना पल्ली अतोपा पाव मनम कर्फ्यू थुगाइदुना यू थलंब मी तरा फारे कर्फ्यू थुगाइदुना ngasi नुमिदांग पुंग निपालम ताबर थांगवैबनगी मुर्जी खुल एरिया द यू थलंबगी दम मियोय तरा पुलिस न फारे हारि अमसुम पुलिस तगी फंगबा पाउना ngasi नुमिदांग कर्फ्यू लेख्रब मतुंगदा थांगवैबनगी मुर्जी खुल एरिया द यू थक्तुना मी खरा लेरे हाइबदिगी थांगमैबन यूनाइटेड क्लब की मेंबर्स सिंह वार्निंग तौदुना लाथोकपदगी इम्फाल वेस्ट की एसपी के मेघचंद्र सिंहागी सुपरविजन मखाद इम्फाल वेस्ट डिस्ट्रिक्ट पुलिस न लखटपा एक्शन यू थलगा लेरंब मी तरादु फाबने हाइरि अमसुम कर्फ्यू थुगाइरंब सिंह अदुगी मथक्ता हौजिक सत्नरिबा प्रोटोकॉल की मतुंगिना लीगल एक्शन लौखले हाइना सुपल्ली अमसुम अतोपा तेंतकपा पाव मन वैक्सीन मरांग कायना पीबा ngamdabana sei taraga nipanagina nifuga mari fawbada leibasingi oina me amadigi वैक्सीन कापा हौबा ngamloidori इम्फाल की ओइना कोविड वैक्सीन की डिमांड अंगकपा फंगना हेनगलकपगा लोइना वैक्सीन पुथोकलिबा कंपनी सिंगना मतम साना वैक्सीन मरांग कायना पीबा ngamdabana मे अमदगी हौगदोरिबा sei taraga nipanagi sei nifuga mari fawbagi ahum suba फेस की वैक्सीनेशन ड्राइव निमित खरनी सोन थरब याय हाइनसु पाव अमना मखातानसु फोंदोरक्ली लोशिलकपोइना तोपा अतेन पाव खरन नर्स सामगा कुंथ्राग हुमदोय अमसुम एमटीएस मार्फुगा तरेट अमुक हना एंगेज तौरगनी कोविड-19 की पैंडेमिक मायोकनबा हौरखिबा मतमदा एंगेज तौदुना सिजनरमदगी टर्मिनेट तौखरबा नर्सिंग अमसुम एमटीएस सिंग अमुक हना हेल्थ सर्विसेस डायरेक्टोरेटना कोविड केयर सेंटर सिंग अमसुम कोविड के मरी लेना ड्यूटी सिंग एंगेज तौदुना सिजनरगनी हाइरि मसुम वाफम असि डिप्यूटी सेक्रेटरी हेल्थ एंड फैमिली वेलफेयर सोइमिन लियन लिंगेल ने हेल्थ सर्विसेस की डायरेक्टर पिरखिब सेरोल अमन हाइबनी अमसुम ऑफिशियल ओइब सेरोल असिगी मतुंगिना अमुक हना री एंगेज तौगदोरिब स्टाफ नर्सिंग की मसिंगना सामग कुंथ्राग हुमदोइनी अमसुम मखोइगी रिम्यूनाइजेशन ड्यूटी नुमित सिंग लुपा लिसिंग अमा पीगनी अदुगा मल्टीटास्किंग स्टाफ एमटीएस मार्फुगा तरेट किना अमममदा ड्यूटी नुमित सिंग लुपा सोंगा पीगनी हाइरि लोइना हानदगी री एंगेजमेंट तौरक्लिबा डॉक्टर सिंगदना मखोइगी ड्यूटी नुमित सिंग लुपा लिसिंग अनिगा सोंगा पीगनी सो हाइरि अमसुम री एंगेजमेंट तौदुना यूटिलाइज तौगदोरिबि स्टाफ नर्स एमटीएस अमसुम डॉक्टर सिंग असि मखोइना ड्यूटी की दमक रिपोर्ट तौरप निमित्तगी पारगा था तरुकी ओइगनी सुहाइरि अमसुम कनागुमा री एंगेजमेंट तौगदोरिबि स्टाफ सिंगना मसिगी मतांगना नोटिस थोप निमित्तगी पारगा निमित मंगानी की मनुंगदा ड्यूटी की दमक रिपोर्ट तौरद्रबदि मखोइदा पीरिबा खुदोंग चाबसि स्टाफ अदुगी ओइना कक्थतकनी हाइना सुपाउसना पल्ली अरोइबोइना तुपा पावमना कोविड पॉजिटिव ओइबिसिंग युमदा क्वारंटाइन तौनबा खंगलकपा लेपक थिबिने यूथ वेलफेयर क्लब मालोमना कोनबा एरिया कोविड-19 पॉजिटिव ओइबा मिगी मसिंग खंगेन हेनगलकपगा लोइना मखोइगी क्वारंटाइन तौफमगी मतंग इम्फाल वेस्ट की डिप्यूटी कमिश्नर इम्फाल वेस्ट का पाव फाउनबदा सरकार की अनब ऑर्डर अमा थोक्त्रिबा फाव अनाबसिंग अदु मखोइ मसा मसागी युमदा क्वारंटाइन तौरगा थमनबा एडवाइस पिरकपा असि लेबक थिबिने हाइना यूथ वेलफेयर क्लब मालोम की मैकेटी की फोंदोरक्ली मसी मालोम मेगा हाई स्कूल द पांगथोकिबा पाउमिसिंग उनबद यूथ वेलफेयर क्लब की प्रेसिडेंट के रंजना हाई हौकिबे अप्रैल 19 दगी ngasi फावबदा मालोम तुलियाइमा मयाइ लेकाइदा पुनरागनिथोय कोविड पॉजिटिव ओइखि ngarang अप्रैल 19 मियोय सामगनि फुगनिथोय टेस्ट ऑफ द मियोय 19 पॉजिटिव ओइखि मालोम एरिया द कोविड पॉजिटिव ओइबे हेनगलकपदगी यूथ वेलफेयर क्लब मालोम मेडिकल ऑफिसर सीएमओ की एडवाइस की मतुंगिना ममांग सही इंग्लिश की फर्स्ट कोविड हौरप मतमदसु मालोम तुलियाइमा एरिया कोविड टेस्ट तरेलक तोखी मालोम बाजार कम्युनिटी हॉल क्लब न मतेंग पांगदुना मणिपुर सरकार की मैकेडी की मेडिकल टीम थरक्तुना टेस्टिंग अदु पांगथोखी सुहाइरि अमसुम मालोम एरिया ngarang khakta मियोय कुनगे मथे कोविड पॉजिटिव ओइरकपदगी इम्फाल वेस्ट की डीसी की एडवाइस खरा पीबियु हाइरुबदा डीसी न मणिपुर सरकार की ओइना अनब ऑर्डर अमा थोक्त्रिबा फाव कोविड की अनाबसिंग अदु मखोइ मसा मसागी युमदा क्वारंटाइन तौरगा थमनबा एडवाइस पिरखि अदुबो कोविड पॉजिटिव ओइबसिंग अदु मखोइ मसा मसागी युमदा लोइनमक थमबदा खुदोंग चादबा क्या मयोनगनी युमदा क्वारंटाइन तौफम का मतिक चाना लेतबा इमुंग क्या लैदि मदुगिदमक इमुंगी मियोयसिंग अमा कोविड पॉजिटिव ओइरगा युम अदुदा अमुक संगलकलगा लैबा तारगदी लाइना इमुंगी नादब मियोय खुदिमक नहंदुना मथंग मथंग अमुक पाक्सना संदोरप याय हैनसु रंजना फोंदोकी हैना पाउसना मखातान फोंदोरगनि दुगा हौजिक ओइनदि पाउस मता असे लुसिनजरगे अदु अनव पाउलगे अपडेट पिजरके एंड थैंक यू